Image Paodam Meng Tabi Bakwai Ponamapo Reena Naorem na Han Mamuta Taramna Okchari. Masigi Maru Pauda. From Kayada NSN I am Mamadi India Lengaga Niki Marakta Waroisin Purakpada Manipurgi Saktam Kaiba Yaroi Haibagi Human Chen Semduna Kongjang Chamsin Kray. Eco Spirituality and Youth Haibasida Nomayoiba Seminar Pangtokray. Reena Ajodiagi Mafumda Supreme Court ki Rai Kanagi Mai Pakpa Natragana Mai Thiba Nate Haina Prime Minister Narendra Modi na Haikray. Mapungoiba Paum Pizari. Kokomi gi lamjing Makada All Kaksing Students Union Akso Amasong Joint Non-Government Voluntary Organization Jangbo Kakching Anina Kusamnaduna Kaksing Kaitel Fauduna Chaliba National Highway 137A da Miyamna Lambi Tingjinduna Human Chain Semduna India Lengagamadi NSN Ayamanigi Marakta Chathariba Naga Framework Agreement ki Waroisin Purakpada Manipur ki Hojik Lairiba Ngamkai Administrative Socio-Economy Amadi Cultural Setup da Karigumba Hiram Amatada Akaiba Piba Yaroi Haina Kongjang Changsin Kray. Kongjang aduda Kakching Kaitel Potfam Famliba Ima Ibel Amadi Dukan Famliba Mioi Keana Saruyaki Manipur gi ngamkai kaiba yaroi chingmi tammi amatani aikoi santi pami Manipur gi apun bagi saktam kahen bayaroi longlip Manipur Imalaibak Manipur na yaifare Ireibak Manipur na yaifare haiba kholau singsu lauki Kakching district ki hyanglam wabugai lamkai kaitel daso amutombi Divine Life English School wabugai lamkai gi mahiroi singna ayupung taramathoi taba matamda Human Chain Semduna Manipur gi apun bagi saktam kahen bayaroi Manipur thugaina basingano longlip Manipur haibana chingba kholau kaya su lauki Kakching district ki langmidong kaitel da Heights Kainahal Memorial English School langmidong gi mahiroi sing aduga Ireka Academy Thaunaujam gi mahiroi singna Indo Burma Sugunu Lambida Thoraktona Human Chain Semduna Manipur gi ngamkai kaiba yaroi longlip Manipur imana yaifare haibana chingba kholau sing lauki Thawal district ki mafam kayadasu Human Chain Semduna amadi khongchat chatuna Paksana Kongjang Changsin Kray Yaripok Universal College ki mahiroi sing amasung oja singna college mamang da thoktuna Human Chain Semduna Manipur gi saktam kaiba yaroi haibaga Kongjang Changsin Kray aduga ACME Higher Secondary School Yaripok ki mahiroi sing aso oja sing school dagi hauduna Yaripok bazar gi akoibada Manipur gi saktam kaiba yaroi haina khongchat ama chatuna Kongjang Changsin Kray loinana kholau kaya su lauki Kongjom Standard English School gi mahiroi sing naso ngasi National Highway Paringda Manipur gi apun bagi saktam kaiba yaroi haiduna mahiroi singna Human Chain Semduna Kongjang Changsin Kray Indo Naga Tokna Manipur gi ngamkai kaiba yaroi haiduna Thawal Wangmata bada leiba Sophia English School gi mahiroi singna school aduda section mifam phongdoktuna Kongjang Changsin Kray aduga Thawal Ningombam da leiba Evergreen Flower English School gi mahiroi singna su Manipur gi saktam kaiba yaroi haina ngasi Kongjang Changsin Kray haidi Ngasi gi mahiroi singna Human Chain Semduna Changsin kiba Kongjang aduda mahiroi singna Manipur gi apun bagi saktam kahen bayaroi chingmi tammi amatani longlip Manipur Imalaibak na yaifare haibana chingba kholau kaya su lauki Thawal District Transporters Union nasu Manipur gi saktam ngamkai kaiba yaroi haiduna ngasi nongmagi sintha leptuna Wangjing Kondompopi da leiba District Sports Complex mamangda Kongjang Changsin Kray Kokobina Changsinba Kongjang isarwa mawaina ngasi Thawal Bazar dasu miyamna National Highway da Human Chain Semduna Manipur ngamkai saktam kaiba yaroi haibagi Kongjang sing Changsin Kray Signing Academy Langthabal mahiroi sing Sacred Science English School gi mahiroi sing na Human Chain Semduna protest tauki aduga Kaishampat Leimajam lekai da leiba Mairapai bisingi Sega Road Welfare Club amadi Imphal Rising Club na wakan mifam famduna protest tauki aduga nungchil pung ahumrom tabada rally chatpadagi thingbadagi hanagi mafamda wakan mifam phamki Langjing achouba Human Welfare Association Sagolban Lukam Lerak Young Development Organization na section mifam phamki aduga Ningom Thongjau dasu miyamna section mifam phamki ITI gi mahiroi sing asu wakan mifam famduna protest tauki Langthabal Fura Makong dasu Mairapai bising asu protest tauki
Kongjang asibu saugatuna hayeng tang tarada Imphal More lambida makhal amatagi gari chendana driver singna section mifam phangani wafam asinga sinungtil Manipur Press Club ta paumisinga Imphal to More Eco Driver Owners Union gi advisor ela Bopendrana paumisinga phongdorkibani Hanagi Chief Minister amadi Congress Legislature Party gi luchingba oibo bina haikre Naga Santi gi hauji oiragliba Manipur gi aruba tanja sida akhanaba assembly mifam kausi yadriba si center gi mayokta lei haiduna pham thadu hairakadabra haibagi kiba mali wafam asinga se babu parada leiba oibo bigi quarters da paumisinga unabada mahana phongdokibane ibo bina makha taraduna apunbagi saktam apunbagi territory kaige Kaijo Harabadi Ekoina Rajniti Tauduna Chief Minister Mantri Oiduna Pam Paiduna Labagi Kari Kanari Manipur Yontok Labra Luraba Fiba Masida Assam Rifles ki Army Eduga BSF ki Masing Yamlaba Security Pusilakliba se Haryana Amadi Maharashtra gi election loibagi halaklibani haiba se yamna maturity oidaba Praja Singda ngayak ki haijinba yagani haiduna tauba se yamna laibak chibani aduga hojik lairiba lenga ase center gi luchingba singsu yamna Kinaba Mali Asumna Kirabadi Karamna Lenga ki sasan taugani haiba si thajade Manipur gi geography ki boundary soktanaba Congress Party ki achetpa firep lobaga MLA singna support taugani aduga lenga paiminari ba MLA singna yarakloidra haibagi lenga masalda chingnabasu leramba yai aduga leba kansi hairabadi pham konbagi matam natre aikoi khodingmak chap manana thengnaminaba matam oire haiki Unakibatuda Congress ki MLA Singh amadi dalgi office bearer kyasu sarukyaki hairi Intellectual Forum of Northeast na Manipur Legislative Assembly ki sponsorship makhada sinduna Eco Spirituality and Youth haiba sida nongmagi oiba seminar amang asi Manipur Legislative Assembly ki conference hall da pangthokre Thoramatuda Manipur ki Deputy Speaker Kongkham Robindro Retired Professor W Navakumar amadi Professor GP Prashena Mathangsina Athoiba Mitunglen Akhanaba Mitunglen Amadi Thoromapu Oibaga Loinana IIT Guwahati gi Professor Ram Gopal Upaluri Sri Satyasai Organization gi member Dr. Sasak Sa Nachingba Mioi Kyasu Saruyaduna seminar gi Cherol Singh Pathoki Thoromapu gi warol piraduna Professor GP Prashena Hojik Matamgi Naha Singh asida spiritual gi Gyan Watpana Maram Oiraga ngasigi Manipur gi charangnaba phibam asi mayoknaribani haiki Police Lairiba si miyam gi damaktani haina Imphal East District Police ki Superintendent of Police SP Jugesh Chandra Haubijam IPS na phongdokre ngasi Imphal East District Police na sinduna pangthokhiba ningol chako gi thoramda SP na wafam asi phongdokhibani mahana makha taraduna Ingtapa Santi Leiba Lamdam Mama Oinana Bahona Bada Miamna Police ki Mateng Pangbiu Aduga issue ama thorakpada Khudakta Police ta pau pibiu Miam gi Mateng yaubana Police na mai pangna thabak tauba ngamlibani Police Department ta thabak tauriba staff singsu yengsinbaga loinana maruoina Miamsu yengsindaba yade Police ta asoiba leiramlabasu chumthokna bahonai matam punamakta Police amasung Miam gi marakta afaba mari thamna bahona ba haibasi aikoi gi thaudangni Karigumba matamda thaudo wathok tholakpada pau faunaba watpadagi bhab tanadana tholaktuna wathok chauthorokpa kaya yauriba si thoktanaba police amasung miyamgi marakta matam chupada naknaba mari thamnaba hodasi ngasigi chakobatuda chimi tamigi ningol chamungaromna saruyaki handaki asina Imphal East District Police na sinba mangarak suba chakobagi thoramni Ngasi Jiribam District ke mafam Anida Seva Bharati Manipur amadi National Medicals Organization Manipur na sinduna nongmagi oiba free medical camp ama pangthokre free medical camp aduda Jiribam ge Babu Parada leiba Jiribam Higher Secondary School ge auditorium hall da amadi Barak Circle Netaji High School da pangthokki ngasi Jiribam Higher Secondary School ge auditorium hall da pangthokliba medical camp adugi matangda ke Boroton Singh medical representative na phongdorpada ngasi pangthokliba camp asi Jiribam gi Babu Parada da natana Jiribam gi manung chana leiba Bekradasu Dr. Taramathoi amadi paramedicos Nepal romna saruyaduna pangthokli camp asi pangthorakpagi maruoiba pandamde Jiribamda leiriba mioi singna Imphal-da chatuna layengba ngamjadaba singi khallaga amadi Jiribam gi manung hanjinba leiriba mafam singi mioi singnasu magi anaba yengthoknabagi tanja adu Seva Bharati Manipurna sponsor tawduna camp asi pangthokjabani haiki MJ when kasin paya sin tungna koina lapa mateng pangdung ngam to kasitang koina
angamba side of side company side ki sebamati side ki singkha patok jamni adagi mafam che ngasi kata na te koi ngasi maktam jai che sidama koi ji bangki high secondary sidama aduga background da maga tamjari aduga mainly koi ki background na most koi na wena song na wena sil more than 20 doctors my torga koi juji Barak Circle Netaji High School da pangthokiba free medical camp adugi matangda ex Pradhan Paritos Das na haikibada ngase Jakurador Part 1 da Seva Bharati Manipur amadi National Medicals Organization Manipur na sindona nongmagi oiba free medical camp ama pangtholiba sida yamna harauba poe amadi Jakurador gi miyamna su angamba mateng pangli haiduna phongdokhi ngasigi free medical camp aduda lemna hidak langtha kaya su patient singda pikhi hairi Ing kumja lising amaga chanipal maudraga mathoida Anglo Manipur lal na meitei lanmi ki luching purel oibiramba Major Songtha Miyagi mapung faba mitam ama khinbagi Tripura gi konung agarkadala dagi kilometer 15 rom kha pangna chalaga leiriba Naran Khamar meitei khunjau da leiba Major Songtha Miya Memorial Complex ta ngase yopung Nepal taba matamda urep uyung tamkhre Songtha Miya Trust na sinduna achamba thorom amaga loinana irat thoni pangthoklaga mitam khingadaba mafam aduda IPSA gi president Konthaujam Joychandrana urep uyung tamki English amaga chanipal maudraga mathoi Manipur ningtam ngakpagi landa ipaipu sing amadi major oibiramba Songtha Miya bu haurakliba machamanai ikoina makhoigi damakta ningsingpham thoi haina Konthaujam Joychandrana phongdokhi Joychandrana makha taraduna hai Naran Khamarda mathang chahi English ngani kungi January gi taraga tareta Tripura gi Songtha Miya Trust IPSA amade Lup Nepal na pullaga saba Justice Committee on Anglo Manipur War 1891 na punna khosam naraga fit taru wangba mitamasi khingane mitamasi Manipur da saba lochilakadaure mitam gi fencing su leigane aduga mitam sangabagi thoramda Manipur gi minister amadi miyoi kya su saruk yagani haina mahakna phongdoke ngasi urebu yung tambagi thoramadu Tripura gi Songtha Miya Trust ki president Gurumayom Nitai Sharma Vice President G. Gaurahari Sharma, IPSA gi Secretary Administration W. Guneshwar, Member NG Iboyama Mangang amasung Agartala dagi RK Tarunjit Sarukyaki. State asida mathau tauriba Village Defence Force BDF singbo Manipur Police MP gi base therhanduna mathau toholiba si tawbigano amadi BDF ki chapsaba base amasung uniform set piyo haina All Manipur BDF Welfare Association Central Committee ki General Secretary cum Spokesperson MD Riaz Khan na phongdokre ngasi Manipur Press Club ta pangthokhiba paumising aunaba duda MD Riaz Khan na makha taraduna officer kharana BDF singbo MP base therhanduna duty toholiba si police amadi chapsaba facility ado BDF aduda so phanghanbiba ngamgadra aduga kwakta wahong atu thechalaga wahong ni haiba yagadra aduga BDF aduna crime create taroklabadi police ni haina haibiyo aduga BDF haina phongdorpa yaroi maram aduna BDF singbo masagi chapchaba base amasung uniform set piyo aduga isagi posta chanaba khulai paibiduna thaksikasi amasung respect leina duty tawbiyo haina so appeal tawki mahana makha taraduna committee na matam kayagi mamangdegi district taraga taruki concern committee singa khusamna duna Manipur da lairiba BDF lising tara sumna yangkhaigi matamga chanaba honorarium pibinaba amasung service security thambiduna regularization ohenbiyo haina matamatamgi sarkar da demand tawduna lakli adubu hauji lairiba lenga asina khara henna BDF singi service da miyeng changbiduna akupa matamatamgi issue da yamna minungsi utpiduna macha manaugumna khanbiba ubada apenba poi aduga Chief Minister na BDF singi problem ama hek lakpada lumna lobiduna thabak ta onthokduna thabak paikhat piba apenba poi aduga handak harau kumai Eid yausang Christmas amadi ningol chakobada employee singi advance pay pibada status gi BDF singu nathai biramba se yamna laibak thibani matungda muhanna thoktana ba sinbiyo haiki Ajodhya gi yenariba mafamgi matangda Supreme Court na piriba raibu punamakpu ikai khumnagadabani haina luchingba singna miyamda appeal tawrakle Union Home Minister Amit Shah na dharma punamakki miyamda appeal tawduna haike Ek Bharat Shresth Bharat India ama chauba India haibagi wafamda mipung khudingna chena thajagadabani aduga Muslim Personal Law Board na so pukning phathaduna ingna singna leinaba miyamda appeal tawrakle
Prime Minister Narendra Modi na haikibada Ajodhya gi yenariba mafam aduda Supreme Court na piriba rai ase kanagi so mai pakpa natragana mai thiba haibadu leite miyamna ingna singna amata oina leibiyo haina PM na appeal tawri yenariba mafam aduda Ram Temple sananaraba lambi pire loinana masjid ama sananaraba center na ekar manga chauba lamama Sani World Board ta Sinabasu Hairi Duga Rambu Erabasu Natragana Rahimbu Erabasu Haujikti India da Lining Bagi Pukchel Chetpa Mathau Tarakli Supreme Court na Ajodhya gi matang da Lauriba Raya Sinamiyam da Judicial System da Thazaram Bagi Chang adu hengat lagani Defense Minister Rajnath Singh na haiki Yenariba Ram Janmabhumi Babri Masjid ki matang da Supreme Court na Lauriba Raya se historic amane India gi puwarida yamna maruoiba rayama oiraba bardigado just mangana saba constitution gi bench amana laukibani bench adu Chief Justice Ranjan Gogoi na head oiki Nonglei nungsit bulbulna maram oiraduna ngase numidang wairam pung taruk tagina hayang ayuki pung Nepal faubada Kolkata gi Netaji Subhash Chandra Bose International Airport flight operation lepkadauri Nonglei nungsit ase West Bengal da ngase numidang Humjilakani Hairi aduga Werakadaba Fibam Kudingmakta Tengnanaba Sem Sare Haina West Bengal gi Chief Minister Mamta Banerjee na haiki Kolkata da madi Kolkata dagi Paigadaba Spice Jet na haikibada Nomaijing Faubugi oina sel handokani aduga Indigo nasu flight cancel tawbagi sel manghaloi haiki mai loisang punamak thong lonana ba khangan kre aduga mioi lag amaga liseng kun hena safagadaba mapam singda puthokre hairi Meeting Council More Nasinduna friendly football match among ase More Ward number 7 the Labour Eastern Science School ground da pangthokre ahanba match da FC Imphal versus Mandalay All Star anina sanabada FC Imphal na goal mari amadi Mandalay All Star na goal ama chanaduna FC Imphal na mai pakre ani suba match tana More 11 versus Damo FC anina sanabada team anina goal ani chanaduna draw chatkre Haujik chathari by Hero Indian Super League 2019 ki taramapal suba match ngasi numidang wairam pung tare makhai tabadagi Vivekananda Yuva Bharati Kriranga Kolkata da ATK ga Jamshedpur FC ga sanaba hokre Liga sigi ngarang sanakiba match tana Kerala Master ga Odisha FC ga goal amata chanaba ngamdana draw oikre hayeng Liga sigi kun suba match hayeng numidang wairam pung tare makhai tabada Sri Kamtirabab Stadium Bengaluru da Bengaluru FC ga Chemayan FC ga sanargane Hojik faubada point table da Goa FC na match mari sanakibada ani thoibaga ani draw chatuna goal difference da manga oiraga point nipal fangduna kwaidagi makokta leiri ani subada North East United FC na match mari sanakibada ani thoiraga ani draw chatuna goal difference da ani oiraga point nipal fangduna ani suba mafam kalli aroibada maroiba pau umhonna pijari Afam kayada NSN IM amadi India lengagani gi marakta waroisin purakpada Manipur gi saktam kaiba yaroi haibagi human chain semduna kongjang changsinkhre Eco Spirituality and Youth haiba sida nomagi oiba seminar ama pangthokre Reena Ajodhya gi mafumda Supreme Court ki rai kana gi mai pakpa natragana mai thiba nate haina Prime Minister Narendra Modi na haikre Masih namak tadi Paodam loisinjari miyam bumona khumjari